madan madani ai palem panthau isem taruk mak nakhoi bukatai da leibage kari hidamak sargagi masak oiraba madan lamdamna hamam masak loham liwa Kana gani na nausara sabi ni siyem ching nungai ba pao matam ge hai lak pani isiyem sara sabi na miyoi bagi saktam lauraga han si banai dana ongoroi dana paral aduga mapan taibang animak ki mapu oi daba mikum ado lakle adabu masida isim singi aduga ipai mo mating sangli sarasabi naha angau bi oire kari damo madan lakle mano yamna thuna mong pham chidi satkro nangna paral ning thau aliwa ni oiwa aduda yum pan ki badagi naha kum pham chidi inthok khrabani ai khoiga mari tatna khrabani na maram moiduna sargagi lekol masak oiraba madal lamdam ase ikai khumduna amam maliwa oikrabani madutana sloitri konong aduda aphabarani yam oibi mohutta patta bi oiduna khabai kharasan okhaigana napuru bi thawai phawman ke heloinna mafam masdagi thuno satkrona madu phumnama patrava tang yalo haibalin namo maduna sin bakulin thaurani mahabu amuk tang mai chi bapi mathwai mange haibagidamo ipai mo mateng ni jabarak pani sarasabi heloi singdi jagoi saba atoppa singi puning somatpa maya tauduna makhoibu manglan ni taibang puduna sanaminaba masina ikhoi nani ikhoi di mi buthaoina hatyadi ipai bungosu aikhoi bu pap tigi ko midama paral upal de hiri konki na poi pai wona ngapi gani haina khallu na sasabi thare adudi sara sabi na kanagi sumateng ni raroi ai natangi loki matak laman kumlaga miyoi bagi saktam lauduna parahal lamadi mapan taibang ani makkirani oidun kamdaw na pan bagi haibado isim singing biyo ꯃꯆꯦꯝꯁꯤꯡ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯐꯪꯂꯔꯣꯏ ꯈꯪꯂꯕꯗ ꯁꯔꯥꯁꯥꯕꯤ ꯃꯗꯥꯜ ꯂꯝꯗꯝ ꯊꯥꯗꯣꯔꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥ ꯃꯔꯥꯠ ꯑꯃꯗꯤ ꯃꯖꯥꯏꯕꯤ ꯃꯇꯝ ꯐꯥꯎ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯥꯝꯔꯥꯠꯅ ꯃꯖꯥꯏꯕꯦꯝ ꯃꯇꯝ ꯐꯥꯕꯨ ꯄꯔꯥꯜ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯇꯅ ꯈꯪꯕ
ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃꯗ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯗꯤ ꯑꯉꯛꯄ ꯃꯌꯥꯒꯤ ꯀꯥꯡꯂꯣꯟꯅ ꯁꯨꯝꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯁꯥꯃꯔꯥꯠꯅ ꯃꯥꯕꯨ ꯁꯨꯔꯨꯡ ꯑꯁꯤ ꯇꯥꯅ ꯄꯨꯔꯛꯄꯗꯣ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯤ ꯌꯥꯏ ꯆꯐꯨ ꯑꯁꯤꯒꯤ ꯏꯁꯤꯡꯅ ꯈꯤꯛꯇꯣꯛꯂꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯣꯏꯗꯅ ꯀꯞꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯁꯣꯏꯗꯅꯃꯛ ꯑꯩꯕꯨ ꯃꯔꯥꯝꯅꯤ, ꯃꯈꯣꯏꯒꯤ ꯂꯣꯟꯗꯅ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛ ꯍꯥꯏꯒꯅꯤ꯫ ꯑꯩꯕꯨ ꯎꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯎꯠꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯀꯝꯗꯧꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯪꯍꯟꯒꯅꯤ꯫ ꯀꯝꯗꯧꯅ ꯏꯁꯥꯃꯛꯁꯦ ꯄꯔꯥꯜ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯅ ꯇꯥꯛꯀꯅꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯁꯥꯝꯔꯥꯠ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯕꯨ ꯁꯣꯏꯗꯅꯃꯛ ꯃꯤꯀꯞ ꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯄꯟꯊꯗꯨꯅ ꯂꯩꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯎꯔꯛꯂꯦ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯥꯝꯔꯥꯠ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯕꯁꯨ ꯃꯍꯥꯛꯄꯨ ꯎꯕꯗ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯒꯤ ꯃꯆꯥꯅ ꯁꯥꯃꯔꯥꯠꯄꯨ ꯍꯦꯛ ꯎꯔꯛꯄꯗꯒꯤ ꯆꯞꯁꯤꯜꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯁꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯇꯞꯊꯕꯤꯌꯣ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯅꯍꯥꯛꯄꯨ ꯁꯣꯛꯂꯣꯏ꯫ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯄꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯥꯃꯔꯥꯠ ꯀꯧꯖꯩ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯆꯔꯥꯆꯥꯕꯤꯒꯤ ꯃꯈꯨꯠꯇ ꯇꯥꯕꯒꯨꯝ ꯑꯩꯁꯨ ꯆꯔꯥꯆꯥꯕꯤꯒꯤ ꯈꯨꯠꯇ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯄ꯫ ꯄꯔꯥꯜ ꯅꯤꯡꯊꯧ ꯃꯆꯥ, ꯑꯗꯨꯗꯤ ꯄꯔꯥꯜ ꯅꯤꯡꯊꯧꯁꯨ ꯆꯔꯥꯆꯥꯕꯤꯒꯤ ꯃꯇꯧꯒꯨꯝ ꯍꯤꯡꯆꯥꯕ? ꯅꯠꯇꯦ ꯅꯠꯇꯦ, ꯆꯔꯥꯆꯥꯕꯤꯒꯤ ꯖꯥꯗꯨꯒꯤ ꯁꯛꯇꯤꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯝꯍꯜꯂꯝꯕꯒꯨꯝ ꯑꯩꯍꯥꯛꯄꯨꯁꯨ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯍꯟꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯊꯝꯂꯛꯂꯕꯅꯤ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯁꯥꯃꯔꯥꯠꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯛꯇꯝ ꯑꯗꯣ ꯍꯤ ꯌꯥꯏ ꯆꯐꯨꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯨ ꯇꯥꯛꯂꯛ꯫ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯝꯔꯥꯠꯇ ꯊꯥꯖꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯝꯔꯥꯠ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯆꯪꯏ ꯍꯥꯏꯕꯁꯨ ꯈꯪꯂꯛꯂꯦ꯫ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯦꯛ ꯀꯨꯝꯊꯕꯒ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯣꯟꯁꯤꯜꯂꯛꯀꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯊꯣꯡꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯍꯤ ꯌꯥꯏ ꯆꯐꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯊꯕꯤꯔꯒ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ꯫